ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯕꯕꯤꯅꯥ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯪ ꯏꯪ ꯂꯥꯎꯅ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯂꯤꯕ ꯏꯪꯂꯕ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯅꯣꯡꯃꯒꯤ ꯁꯤꯂꯝ ꯁꯤꯟꯊꯥꯗꯨꯕꯨ ꯄꯥꯡꯅꯕ ꯍꯣꯠꯅꯔꯤ ꯊꯥꯔꯤꯛ ꯃꯥꯗꯣ꯫ ꯃꯅꯥꯛꯇꯒꯤ ꯈꯔ ꯆꯠꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯂꯩꯀꯪ ꯑꯗꯨꯗ ꯐꯤ ꯑꯃꯅ ꯌꯣꯝꯁꯤꯟꯗꯨꯅ ꯅꯤꯡꯉꯥꯏꯗ ꯇꯨꯝꯂꯤ ꯑꯄꯤꯛꯄ ꯃꯆꯥ ꯊꯣꯏꯅꯥꯎꯁꯨ꯫ ꯃꯄꯨꯔꯣꯏꯕ ꯅꯧꯅ ꯀꯥꯏꯅꯈꯤꯕꯅ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯗꯨꯒꯤꯗꯃꯛꯅꯤ ꯍꯣꯠꯅꯔꯤꯕ ꯄꯨꯝꯕꯗꯣ꯫ ꯇꯦꯡꯕꯥꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ, ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯕꯅ ꯃꯃꯥ ꯃꯆꯥꯗꯨꯗ ꯇꯔꯛ ꯇꯔꯛ ꯂꯩꯖꯗꯨꯅ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯕꯅꯤ꯫ ꯏ ꯅꯧꯔꯤꯕ ꯊꯥꯔꯤꯛ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯇꯧꯔꯤꯕꯅꯤ ꯄꯨꯝꯅꯃꯛꯇꯨ ꯃꯆꯥ ꯄꯤꯛꯄꯗꯨꯒꯤ ꯈꯟꯗꯨꯅ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯂꯧꯄꯨꯗꯒꯤ ꯈꯨꯠꯁꯨꯃꯟ ꯈꯔ ꯂꯧꯗꯨꯅ ꯃꯆꯥ ꯄꯤꯛꯄꯗꯨ ꯄꯝꯂꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯖꯔꯛꯏ꯫ ꯊꯥꯔꯤꯛ ꯃꯆꯥ ꯊꯣꯏꯅꯥꯎꯕꯨ ꯌꯦꯡꯖꯗꯨꯅ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯒ, "ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯏ, ꯏꯃꯥꯅ ꯊꯕꯛ ꯁꯨꯔꯤꯉꯩꯗꯁꯨ ꯀꯞꯄꯤꯗꯦ꯫ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯨ ꯍꯩꯃꯥ, ꯅꯤꯡꯊꯧꯅꯤꯅꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯗꯤ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯑꯣꯏꯕꯅ ꯌꯧꯁꯤꯜꯂꯛꯏ꯫ ꯂꯩꯉꯥꯛꯄꯅ, "ꯉꯥꯏꯈꯣ, ꯂꯦꯞꯈꯣ ꯅꯨꯄꯤ, ꯀꯩꯒꯤꯅꯣ? ꯑꯩ ꯎꯔꯒ ꯆꯦꯜꯂꯤꯕꯗꯤ"꯫ ꯀꯩꯁꯨ ꯇꯧꯖꯗꯦ ꯏꯅꯤꯡꯊꯧ, ꯏꯆꯥꯁꯤ ꯀꯞꯂꯛꯄꯗꯨꯗ ꯌꯨꯝ ꯌꯧꯅꯕ ꯍꯥꯏꯗꯅ ꯆꯠꯆꯕꯅꯤ꯫ ꯂꯩꯉꯥꯛꯄ ꯅꯣꯛꯂꯗꯨꯅ, "ꯑꯩꯁꯤ ꯀꯤꯕ꯭ꯔꯣ?" "ꯀꯤꯌꯦ ꯅꯤꯡꯊꯧ"꯫ "ꯀꯩꯒꯤ ꯀꯤꯔꯤꯕ?" "ꯏꯅꯤꯡꯊꯧꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯄꯤ ꯃꯄꯥꯅꯤ, ꯑꯗꯨꯅ ꯏꯅꯤꯡꯊꯧꯕꯨ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕꯅꯤ ꯈꯟꯅ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯆꯕꯅꯤ"꯫ "ꯐꯩ, ꯅꯆꯥ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯔꯦꯗ"꯫ "ꯊꯦꯡꯕꯤꯔꯛꯀꯅꯨ ꯏꯅꯤꯡꯊꯧ, ꯑꯩꯁꯦ ꯏꯄꯨꯔꯣꯏꯕ ꯀꯥꯏꯅꯈ꯭ꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯅꯤ"꯫ "ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯁꯥꯕꯤ, ꯃꯧ, ꯂꯨꯈ꯭ꯔꯥꯕꯤ ꯈꯦꯟꯅꯕ ꯑꯃꯠꯇ ꯂꯩꯇꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯏ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ꯫ ꯊꯥꯔꯤꯛꯅ, "ꯑꯩꯈꯣই ꯃꯌꯥꯝꯒꯤ ꯃꯄꯤ ꯃꯄꯥꯅꯤ ꯈꯟꯗꯨꯅ ꯏꯅꯤꯡꯊꯧꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕꯁꯦ ꯃꯥꯡꯍꯟꯒꯦ ꯈꯟꯕꯤꯒꯅꯨ꯫ ꯏꯆꯥ ꯄꯤꯛꯂꯤꯕ, ꯏ ꯅꯧꯔꯤꯕ ꯑꯩꯒꯤ ꯋꯥꯈꯜꯗ ꯆꯥꯛꯇꯨꯅ ꯂꯩꯍꯧꯒꯗꯕ ꯃꯩꯔꯤ ꯑꯃ ꯆꯨꯈꯠꯄꯤꯒꯦ ꯈꯟꯕꯤꯒꯅꯨ꯫ ꯃꯁꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯗꯧꯔꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯏꯪꯒꯤꯠ ꯑꯃ ꯇꯧꯗꯨꯅ ꯊꯥꯔꯤꯛꯄꯨ ꯅꯝꯍꯥꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯔꯤ꯫ ꯄꯤꯛꯂꯤꯕ ꯃꯆꯥ ꯊꯣꯏꯅꯥꯎꯁꯨ ꯅꯥꯀꯟꯗ ꯇꯥꯗꯨꯅ ꯋꯥ ꯋꯥ ꯀꯞꯂꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨ ꯆꯠꯈ꯭ꯔꯕꯗ ꯊꯥꯔꯤꯛ ꯃꯆꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯕꯨ ꯄꯝꯈꯠꯂꯒ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯆꯔꯤ꯫ "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ? ꯀꯅꯥꯁꯨ ꯌꯥꯎꯗ ꯏꯃꯥꯅ ꯏꯆꯥꯕꯨ ꯀꯔꯝꯅ ꯆꯥꯎꯕ ꯁꯔꯦꯞ ꯇꯝꯕ ꯉꯥꯏꯒꯗꯧꯔꯤꯕꯅꯣ? ꯑꯁꯨꯛ ꯇꯣꯟꯕ ꯃꯄꯣꯛꯁꯦ ꯏꯇꯣꯝꯇ ꯑꯣꯏꯔꯝꯂꯕꯗꯤ ꯊꯋꯥꯏꯁꯤ ꯊꯥꯔꯕꯁꯨ ꯑꯩ ꯉꯝꯂꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤꯗꯃꯛ ꯈꯟꯗꯨꯅ ꯏꯃꯥ, ꯑꯋꯥ ꯆꯩꯅꯥ ꯃꯌꯥꯝꯁꯦ ꯈꯥꯡꯕ ꯉꯝꯕꯒꯤ ꯊꯧꯅꯥꯁꯨ ꯃꯁꯤꯜꯂꯛꯇꯧꯔꯦ꯫ ꯏꯃꯥ ꯏꯆꯥ ꯄꯨꯟꯅ ꯊꯋꯥꯏ ꯊꯥꯔꯁꯤꯔꯥ?" ꯄꯤꯛꯂꯤꯕ, ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯃꯇꯦꯛ ꯈꯔꯗꯃꯛ ꯍꯧꯖꯔꯛꯂꯤꯕ ꯏꯆꯥꯕꯨ ꯄꯨꯟꯁꯤꯒꯤ ꯀꯨꯝꯍꯩꯁꯤ ꯌꯥꯎꯍꯟꯅ ꯂꯣꯏꯁꯤꯟꯕꯗꯤ ꯑꯩ ꯄꯥꯝꯗꯦ꯫ ꯈꯥꯡꯒꯅꯤ, ꯑꯩ ꯄꯨꯝꯅꯃꯛ ꯈꯥꯡꯒꯅꯤ꯫ ꯏꯆꯥꯒꯤꯗꯃꯛ ꯏꯃꯥꯅ ꯀꯔꯤꯒꯤ ꯆꯣꯛꯊꯒꯅꯤ? ꯄꯨꯝꯅꯃꯛ ꯑꯩꯅ ꯃꯥꯌꯣꯛꯅꯒꯅꯤ꯫ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈꯤꯕ ꯀꯅꯥꯅꯁꯨ ꯈꯪꯈꯤꯗ꯭ꯔꯕ ꯊꯧꯗꯣꯛ ꯑꯗꯣ ꯉꯁꯤꯁꯨ ꯀꯥꯎꯕ ꯉꯝꯗ ꯊꯃꯣꯏ ꯑꯁꯤꯗ ꯑꯣꯝꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯦ꯫ ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯒꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯅꯪꯕꯨ ꯌꯦꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯂꯩꯉꯥꯛꯄ ꯃꯥ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯑꯆꯥꯎ ꯑꯔꯝ ꯄꯥꯝꯕ ꯅꯤꯡꯊꯧ ꯑꯃꯅꯤ꯫ ꯅꯨꯄꯤ ꯑꯉꯥꯡ ꯎꯕ ꯌꯥꯗꯕ, ꯅꯨꯄꯤ ꯑꯉꯥꯡꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯈꯛꯇꯤ ꯂꯩ꯫ ꯃꯥꯒꯤ ꯃꯆꯥ ꯅꯣꯡꯗ꯭ꯔꯦꯟ ꯀꯧꯕ ꯑꯃꯒ ꯂꯩ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ꯫ ꯊꯥꯔꯤꯛ ꯃꯆꯥ ꯄꯤꯛꯄꯗꯨ ꯌꯦꯡꯗꯨꯅ ꯃꯃꯤꯠꯇ ꯃꯄꯤ ꯁꯤꯟꯊꯖꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯊꯥꯔꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯒꯤꯠ ꯐꯝꯊꯗꯨꯅ ꯃꯆꯥꯕꯨ ꯊꯝꯂꯒ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ꯫ ꯈꯟꯅ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕꯗꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ
ꯂꯩꯈꯥ ꯇꯥꯍꯜꯂꯝꯕ ꯅꯪꯒꯤ ꯅꯊꯛꯇ ꯅꯣꯡꯃꯗꯤ ꯑꯩ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯈꯤꯅꯤ ꯀꯩꯁꯨ ꯂꯩꯇꯕ ꯂꯥꯏꯔꯕꯤ ꯄꯤꯗꯠ ꯄꯥꯗꯠꯄ ꯑꯩꯒꯤ ꯊꯧꯅꯥ ꯅꯣꯡꯃꯗꯤ ꯅꯪꯒꯤ ꯅꯐꯝꯗ ꯁꯣꯏꯗꯅ ꯎꯠꯈꯤꯅꯤ ꯑꯁꯨꯝꯅ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯤ ꯊꯣꯏꯅꯥꯎ ꯂꯩꯁꯥ ꯄꯨꯡꯀꯛ ꯐꯥꯔꯛꯂꯤ ꯃꯇꯥꯁꯤꯡꯒ ꯄꯨꯟꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯖꯕꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯃꯇꯥꯡꯗꯨꯗ ꯊꯥꯔꯤꯛꯅ ꯃꯆꯥꯅ ꯃꯇꯥꯁꯤꯡꯒ ꯄꯨꯟꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯕꯥꯞ ꯃꯦꯠꯇꯨꯅ ꯆꯥꯔꯤꯕꯗꯨꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯌꯦꯡꯉꯣꯏ ꯏꯆꯥꯁꯥ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯅꯈꯣꯏꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯕꯅꯤ ꯑꯗꯨꯅ ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯤ ꯅꯈꯣꯏꯅ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯍꯥꯏꯗꯨꯅ ꯐꯅ ꯈꯠꯂꯥꯡꯗꯨꯅ ꯇꯧꯔꯕꯁꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯆꯥꯔꯣꯜ ꯁꯨꯔꯣꯜꯗꯗꯤ ꯅꯌꯨꯝ ꯄꯥꯟꯒꯦ ꯈꯟꯒꯅꯨꯀꯣ ꯅꯈꯣꯏꯕꯨ ꯐꯍꯟꯅꯤꯡꯗꯨꯅ ꯏꯃꯥꯅ ꯍꯥꯏꯕꯅꯤ ꯅꯈꯣꯏꯗꯤ ꯀꯣꯏꯕ ꯂꯥꯡꯕ ꯐꯪꯂꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯐꯥꯎꯕꯅꯦ ꯂꯥꯟ ꯐꯪꯂꯛꯇꯦ ꯑꯗꯨꯕꯨ ꯏꯆꯥꯁꯥ ꯍꯧꯖꯤꯛꯁꯨ ꯉꯥꯏ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯐꯠꯇꯕꯒꯤ ꯋꯥꯈꯜꯅ ꯆꯨꯗꯨꯅ ꯂꯩꯈ꯭ꯔꯕ ꯃꯥꯗꯤꯅꯦ ꯍꯧꯖꯤꯛꯁꯨ ꯋꯥꯈꯜ ꯍꯣꯡꯂꯝꯈꯤꯔꯣꯏ ꯑꯗꯨꯅ ꯅꯇꯣꯝꯇ ꯑꯆꯤꯛꯄ ꯂꯝꯍꯥꯡꯗ ꯆꯠꯄ ꯌꯥꯗꯦꯀꯣ ꯃꯨꯕꯤꯇꯣꯟꯅ ꯀꯩꯒꯤꯅꯣ ꯏꯅꯦ ꯑꯩꯗꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯌꯥꯝ ꯂꯩꯅꯤꯡꯉꯦ ꯁꯅꯥꯅ ꯂꯩꯔꯅꯤ ꯀꯨꯆꯨꯗꯨꯒ ꯃꯨꯕꯤꯇꯣꯟꯅ ꯍꯦꯔꯩꯇ ꯅꯣꯏꯒꯤ ꯀꯨꯆꯨꯁꯤꯗ ꯑꯁ ꯌꯥꯝ ꯄꯥꯅꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯣꯏ ꯀꯜꯂꯛꯄ꯭ꯔꯣ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯏꯇꯥ ꯅꯪꯁꯦ ꯌꯥꯝ ꯁꯥꯎꯒꯜꯂꯦ ꯇꯜꯂꯤꯕꯣ ꯊꯥꯔꯤꯛꯅ ꯌꯥꯔꯦꯁꯦ ꯑꯗꯨꯕꯨꯅꯦ ꯏꯅꯦꯅ ꯍꯥꯏꯔꯤꯁꯦ ꯃꯨꯟꯅ ꯇꯥꯎ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯅꯤꯡꯊꯧ ꯂꯩꯉꯥꯛꯄꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯂꯩꯕꯥꯛ ꯑꯁꯦ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯔꯕꯅꯤ ꯍꯥꯏꯗꯅ ꯀꯨꯁꯤ ꯔꯥꯁꯤꯅꯤ ꯇꯧꯔꯤꯕ ꯃꯥꯅ ꯍꯦꯛ ꯎꯈꯤꯕ ꯅꯨꯄꯤꯗꯨꯗꯤ ꯂꯦꯝꯅ ꯊꯥꯕ ꯅꯠꯇꯦ ꯐꯠꯈꯤꯗ꯭ꯔꯕ ꯃꯥꯒꯤ ꯃꯆꯥ ꯅꯥꯕꯗ ꯂꯥꯌꯦꯡꯅꯕ ꯀꯧꯈꯤꯕ ꯑꯃꯥꯏꯕꯁꯤꯡꯁꯨꯅꯦ ꯃꯆꯥꯕꯨ ꯑꯅꯥꯕꯗꯣ ꯐꯍꯟꯕ ꯉꯝꯗꯦ ꯍꯥꯏꯗꯅ ꯈꯨꯗꯛꯇ ꯃꯉꯛ ꯀꯛꯇꯨꯅꯅꯦ ꯍꯥꯠꯈꯤꯕ ꯀꯌꯥꯅꯤ ꯑꯗꯨꯒ ꯀꯣꯅꯨꯡꯗꯗꯤ ꯅꯨꯄꯤ ꯑꯃꯈꯛ ꯂꯩꯖꯕꯒꯤ ꯋꯥꯅꯤ ꯂꯣꯟꯅ ꯂꯩꯕ ꯅꯨꯄꯤꯗꯤ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕꯅꯤ ꯊꯥꯔꯤꯛ ꯃꯄꯤꯔꯥꯁꯨ ꯆꯦꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯨꯝꯕꯁꯤ ꯍꯥꯏꯒ ꯌꯥꯎꯅ ꯍꯥꯏꯔꯤꯕꯅꯤ ꯅꯤꯡꯊꯧꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯥꯅ ꯊꯦꯡꯅꯕ ꯏꯟꯈꯠꯂꯛꯂꯤꯕ ꯂꯩꯁꯥꯕꯤꯁꯤꯡꯅ ꯂꯤꯗꯨꯅ ꯄꯦꯟꯅꯕꯁꯤꯡ ꯑꯗꯨ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯅꯣꯡꯗ꯭ꯔꯦꯟꯕꯨ ꯅꯨꯄꯤ ꯑꯃꯠꯇꯅ ꯌꯥꯕꯤꯗꯅꯕ ꯁꯤꯜꯂꯤꯕꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯂꯩꯉꯥꯛꯄ ꯍꯧꯖꯤꯛꯁꯨ ꯍꯟꯗ꯭ꯔꯤꯕꯅꯤ ꯊꯥꯔꯤꯛꯀꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯇꯕꯅ ꯈꯪꯗꯕꯅꯤ ꯑꯇꯣꯞꯄ ꯈꯨꯜꯗꯗꯤ ꯑꯗꯨꯃꯛ ꯐꯠꯇꯕ ꯊꯧꯑꯣꯡ ꯀꯌꯥ ꯑꯃ ꯇꯧꯔꯤꯕꯅꯤ ꯅꯣꯡꯃ ꯂꯩꯉꯥꯛꯄꯗꯨ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯊꯥꯔꯤꯛꯀꯤ ꯈꯨꯜꯗ ꯑꯃꯨꯛ ꯂꯥꯛꯂꯔꯦ ꯍꯩ ꯈꯨꯜꯁꯤꯒꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯊꯣꯛꯂꯛꯎ ꯍꯥꯏꯌꯨ ꯑꯩ ꯃꯐꯝ ꯑꯁꯤ ꯂꯩꯒꯦ ꯐꯅꯤ ꯏꯅꯤꯡꯊꯧ ꯇꯥꯎ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ ꯈꯨꯜ ꯑꯁꯤ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡꯗꯒꯤ ꯃꯤꯑꯣꯏ ꯑꯃꯃꯝ ꯊꯣꯛꯂꯛꯀꯗꯕꯅꯤ ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕꯁꯤꯗ ꯊꯑꯣꯏꯗꯗꯨꯅ ꯊꯣꯛꯂꯛꯇ꯭ꯔꯕꯗꯤ ꯑꯉꯥꯡ ꯑꯣꯜꯍꯟꯒꯅꯤ ꯈꯪꯉꯨ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯦ ꯃꯍꯩ ꯃꯤꯑꯣꯏ ꯑꯅꯝꯕꯅ ꯂꯩꯉꯥꯛꯄꯕꯨ ꯀꯤꯕꯅ ꯍꯥꯊꯨ ꯀꯤꯅ ꯊꯣꯛꯅꯔꯛꯂꯦ ꯁꯣꯝꯗꯅ ꯊꯥꯔꯤꯛꯀꯤ ꯌꯨꯝꯗꯅꯤ ꯊꯥꯔꯤꯛꯅ ꯍꯥꯏ ꯕꯦꯝꯃ ꯃꯤ ꯐꯠꯇꯁꯦ ꯑꯃꯨꯛ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯂ ꯃꯥꯜꯂꯦ ꯏꯃꯥ ꯑꯃꯨꯛꯇ ꯊꯣꯛꯂꯨꯈꯤꯒꯦ ꯊꯣꯡ ꯑꯁꯦ ꯆꯦꯠꯅ ꯂꯣꯟꯗꯨꯅ ꯂꯩꯌꯨꯀꯣ ꯊꯣꯏꯅꯥꯎꯅ ꯍꯣꯏ ꯏꯃꯥ ꯊꯥꯔꯤꯛ ꯑꯁꯨꯝ ꯊꯣꯛꯂꯛꯄꯗ ꯅꯤꯡꯊꯧꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯤ ꯊꯥꯔꯤꯛ ꯅꯤꯡꯊꯧꯗ ꯃꯃꯤꯠꯀꯨꯞꯇ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩ ꯂꯩꯉꯥꯛꯄꯅ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯁꯨꯔꯕ꯭ꯔꯥ ꯑꯌꯥꯝꯕ ꯁꯨꯖꯔꯤ ꯏꯅꯤꯡꯊꯧ ꯐꯔꯦ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤ ꯋꯥꯁꯦ ꯅꯈꯣꯏ ꯇꯥꯔꯣ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯅꯣꯡꯗ꯭ꯔꯦꯟ ꯄꯨꯗꯨꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯀꯅꯤ ꯃꯗꯨꯗ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯉꯣꯜ ꯍꯥꯏꯕꯗꯤ ꯃꯧꯒꯤ ꯆꯤꯡꯗ ꯆꯟꯗ꯭ꯔꯤꯕꯤ ꯂꯩꯁꯥꯕꯤꯁꯤꯡꯕꯨ ꯃꯥꯒꯤ ꯂꯩꯖꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯀꯦꯅ ꯃꯧꯅ ꯊꯣꯛꯂꯛꯀꯗꯕꯅꯤ ꯃꯗꯨꯗ ꯊꯑꯣꯏꯗ꯭ꯔꯕ ꯃꯤ ꯑꯗꯨꯗꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯑꯍꯥꯛꯄ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯁꯥꯗꯅ ꯅꯤꯡꯊꯧ ꯃꯥꯗꯤ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯊꯥꯔꯤꯛꯀꯤ ꯊꯃꯣꯏꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯆꯨꯗꯨꯅ ꯂꯩꯔꯛꯂꯤꯕ ꯃꯩ ꯑꯗꯨꯗꯤ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯆꯥꯛꯂꯛꯂꯤ ꯃꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯍꯧꯈ꯭ꯔꯕꯁꯤꯡ ꯑꯗꯨꯕꯨꯁꯨ ꯅꯤꯡꯁꯤꯡꯖꯔꯤ ꯑꯩꯒꯤ ꯏꯐꯝꯗ ꯊꯝꯈꯤꯕ ꯗꯥꯛꯐꯝꯗꯨꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯀꯣꯛꯂꯔꯣꯏ ꯀꯔꯤꯒꯤ ꯑꯩꯒꯤ ꯏꯆꯥꯕꯨꯁꯨ ꯅꯣꯔꯣꯒꯤ ꯀꯣꯝꯗ ꯂꯪꯊꯒꯅꯤ ꯃꯃꯥ ꯑꯩ ꯂꯩꯔꯤꯉꯩꯗ ꯑꯩꯒꯤ ꯏꯆꯥꯕꯨꯗꯤ ꯑꯋꯥꯐꯝꯗ ꯀꯩꯗꯧꯅꯨꯡꯗ ꯇꯥꯍꯜꯂꯣꯏ ꯑꯁꯤ ꯈꯟꯗꯨꯅ ꯊꯥꯔꯤꯛ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯊꯣꯏꯅꯥꯎꯅ ꯀꯔꯤ ꯇꯧꯔꯒꯦ ꯏꯃꯥ ꯀꯞꯄꯤꯔꯣ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯂꯕ꯭ꯔꯣ ꯊꯣꯡꯗ꯭ꯔꯤ ꯏꯃꯥ ꯌꯥꯝ ꯉꯜꯂꯤꯌꯦ ꯑꯗꯨ ꯀꯩꯒꯤ ꯀꯞꯄꯤꯅꯣꯕ ꯀꯩꯁꯨ ꯇꯧꯗꯦꯁꯦ ꯅꯄꯥꯗꯣ ꯅꯤꯡꯁꯤꯡꯉꯛꯏ ꯉꯁꯤꯗꯤ ꯃꯥꯅ ꯉꯁꯤꯁꯨ ꯂꯩꯔꯝꯂꯕꯗꯤ ꯏꯃꯥ ꯈꯔꯇ ꯑꯣꯏꯔꯕꯁꯨ
ꯄꯦꯟꯖꯔꯝꯒꯗꯕꯅꯤ ꯏꯃꯥ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯔꯅꯨꯁꯦ ꯄꯥꯕꯗꯣ ꯑꯐꯕ ꯃꯤꯑꯣꯏꯕꯒꯤ ꯃꯄꯨꯅ ꯄꯥꯝꯗꯨꯅ ꯉꯟꯇꯥꯅ ꯂꯧꯁꯤꯟꯈ꯭ꯔꯤꯕꯅꯤ ꯐꯔꯦꯁꯦ ꯑꯗꯨ ꯅꯪ ꯍꯌꯦꯡꯗꯤ ꯏꯃꯥꯒꯅꯦ ꯏꯃꯨꯡꯗ ꯐꯤꯔꯣꯜꯁꯤꯡꯁꯦ ꯑꯃꯨꯛꯇ ꯄꯨꯊꯣꯛꯇꯨꯅ ꯊꯨꯞꯁꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯦꯀꯣ ꯍꯣꯏ ꯏꯃꯥ ꯀꯩ ꯂꯩꯒꯦ ꯐꯤ ꯈꯟꯗꯣꯛꯀꯗꯕ ꯂꯩꯕ꯭ꯔꯣ ꯂꯩ ꯐꯤ ꯑꯃꯟꯕ ꯈꯔ ꯈꯟꯗꯣꯛꯇꯨꯅ ꯀꯩꯊꯦꯜꯗ ꯃꯣꯔꯥꯒ ꯑꯣꯟꯅꯒꯦ ꯊꯣꯏꯅꯥꯎ ꯅꯣꯛꯂꯒ ꯏꯁ ꯑꯩꯈꯣꯏꯒꯤꯗꯤ ꯐꯤꯔꯣꯜ ꯑꯃꯟꯕ ꯂꯣꯏꯅ ꯈꯟꯗꯣꯛꯈ꯭ꯔꯗꯤ ꯀꯔꯤ ꯁꯦꯠꯍꯧꯗꯣꯏꯕ 이마ꯒꯤ ꯋꯥꯇꯥꯁꯤꯗꯤ ꯐꯤꯔꯣꯜ ꯌꯥꯝꯅ ꯂꯩꯕꯒ ꯃꯥꯜꯍꯜꯂꯦ ꯅꯣꯛꯅꯤꯡꯉꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯆꯩ ꯊꯥꯔꯦꯛ ꯍꯥꯏꯐꯦꯠ ꯅꯣꯛꯂꯝꯂꯒ ꯐꯨꯝꯕꯪꯅꯔꯕ ꯋꯥꯈꯜꯗꯨ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯅ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯏ 이마ꯒꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯑꯍꯟꯕ ꯐꯤꯖꯣꯜ ꯁꯦꯠꯅꯤꯡꯕ꯭ꯔꯅꯦ ꯊꯣꯏꯅꯥꯎ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛꯇꯨ ꯂꯦꯞꯂꯒ ꯃꯃꯥꯒꯤ ꯃꯇꯧꯕꯨ ꯌꯦꯡꯗꯨꯅ ꯁꯦꯠꯅꯤꯡꯗꯦ ꯏꯃꯥ ꯑꯩꯒꯤ ꯐꯖꯕ ꯐꯤꯖꯣꯜ ꯂꯩꯔꯤꯁꯤꯗꯤ ꯁꯤꯃꯜꯂꯒ ꯑꯍꯟꯕꯃꯨꯛ ꯂꯩꯔꯒ ꯂꯣꯏꯔꯗꯨꯕꯨ ꯃꯌꯥꯝ ꯊꯝꯖꯤꯜꯂꯒ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯏꯃꯥ ꯊꯥꯔꯤꯛ ꯃꯆꯥꯅ ꯉꯥꯡꯕꯗꯨ ꯇꯥꯅ ꯇꯥꯅ ꯃꯄꯤꯁꯨ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯇꯞꯅ ꯁꯤꯟꯊꯔꯛꯂꯤ ꯊꯣꯏꯅꯥꯎ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯏꯃꯥ ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯣ ꯅꯆꯥꯗ ꯋꯥ ꯂꯣꯠꯀꯅꯨ ꯏꯃꯥ ꯏꯆꯥꯈꯛ ꯂꯩꯕ ꯌꯨꯝꯁꯤꯗ ꯑꯋꯥ ꯄꯣꯠꯂꯨꯝ ꯄꯨꯝꯕ ꯏꯃꯥ ꯈꯪꯅ ꯄꯨꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯤꯌꯦ ꯏꯃꯥ ꯊꯥꯔꯤꯛ ꯃꯥꯅ ꯇꯧꯔꯤꯕ ꯄꯨꯝꯕꯁꯤ ꯃꯆꯥꯕꯨ ꯃꯇꯧ ꯀꯔꯝꯅ ꯍꯌꯦꯡꯒꯤ ꯊꯧꯔꯝ ꯑꯁꯤ ꯌꯥꯎꯍꯜꯂꯣꯏꯗꯒꯤ ꯈꯟꯕꯅꯤ ꯊꯥꯔꯤꯛꯀꯤ ꯊꯃꯣꯏꯗ ꯌꯦꯛꯇꯨꯅ ꯅꯤꯡꯊꯧꯃꯥꯒꯤ ꯁꯥꯒꯩꯕꯨ ꯄꯥꯝꯗꯕꯅꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯊꯥꯔꯤꯛ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯦ ꯃꯆꯥꯕꯨ ꯁꯦꯟꯅꯗꯨꯅꯇ ꯂꯩꯈ꯭ꯔꯦ ꯀꯩꯁꯨ ꯈꯪꯖꯗꯕ ꯊꯣꯏꯅꯥꯎ ꯃꯥꯗꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯑꯗꯨꯃꯛ ꯀꯥꯏꯗꯅ ꯇꯧꯔꯤ ꯊꯣꯏꯅꯥꯎꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯂꯔꯣꯏꯗ꯭ꯔꯣ ꯆꯠꯂꯣꯏ ꯉꯁꯤꯗꯤ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯒ ꯇꯧꯕꯒ ꯊꯣꯏꯅꯥꯎꯒꯤ ꯃꯇꯥꯁꯤꯡꯗꯨ ꯁꯨꯃꯥꯡ ꯃꯁꯤꯗ ꯂꯦꯞꯇꯨꯅ ꯊꯣꯏꯅꯥꯎꯕꯨ ꯀꯧꯔꯛꯂꯤ ꯃꯨꯕꯤꯇꯣꯟꯅ ꯏꯇꯥ ꯇꯥꯕ꯭ꯔꯣ ꯏꯅꯦ ꯍꯣ ꯏꯇꯥ ꯁꯅꯥꯅ ꯁꯣꯔ ꯍꯣꯜꯂꯨꯕ ꯀꯔꯤ ꯈꯨꯀꯧꯅꯣ ꯍꯣ ꯊꯦꯡꯉꯕꯅꯤ ꯍꯧꯖꯤꯛꯁꯦ ꯃꯣꯏ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯑꯐꯥꯎꯕꯤꯁꯤꯡꯗꯣ ꯂꯥꯛꯑꯝꯃꯗꯤ ꯁꯣꯏꯗꯅ ꯃꯣꯏ ꯑꯣꯏꯅ ꯈꯟꯈ꯭ꯔꯅꯤꯕ ꯁꯅꯥꯅ ꯍꯣꯏ ꯌꯥꯔꯦ ꯀꯨꯆꯨꯗꯨꯅꯦ ꯉꯥꯡꯊꯣꯔꯛꯏꯗꯨꯅꯤ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈꯤꯗ꯭ꯔꯦ ꯑꯩꯒꯤ ꯀꯨꯆꯨꯅ ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯒꯦ ꯍꯥ ꯅꯪ ꯀꯜꯂꯛꯄ꯭ꯔꯣ ꯅꯪ ꯌꯥꯝ ꯐꯖꯔꯦ ꯅꯃꯤꯠꯇꯨꯁꯨ ꯊꯝꯆꯦꯠ ꯃꯔꯨꯗꯧꯅ ꯇꯣꯡꯉꯗꯅ ꯅꯃꯥꯏꯅꯦꯅ ꯉꯧꯔꯤꯔ ꯋꯥꯎꯔꯁꯨ ꯈꯪꯗꯦ ꯁꯛꯇꯥꯁꯤꯒ ꯃꯁꯝꯅꯦꯅ ꯃꯨꯁꯤꯟꯅꯦꯛ ꯃꯨꯔꯗꯅ ꯏꯇꯥ ꯌꯥꯔꯦꯁꯦ ꯅꯪꯒꯤꯁꯦ ꯁꯤꯗꯅꯕ ꯋꯥꯍꯩ ꯂꯩꯔꯛꯇ꯭ꯔ ꯃꯥꯜꯂꯤ ꯀꯨꯆꯨ ꯃꯨꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯁꯝ ꯃꯨꯔꯤꯁꯤ ꯐꯠꯇ꯭ꯔꯣ ꯊꯣꯏꯅꯥꯎꯅ ꯏꯇꯥ ꯀꯔꯤꯅꯣ ꯅꯈꯣꯏꯅꯤꯅ ꯑꯃꯨꯛ ꯈꯠꯅꯔꯒ ꯂꯩꯔꯤꯕꯗꯨꯕꯣ ꯀꯥꯈꯠꯂꯧ ꯌꯥꯗ꯭ꯔꯣ ꯃꯨꯕꯤꯇꯣꯟꯅ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯊꯦꯡꯉꯦꯅ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯥꯅ ꯀꯩꯁꯨ ꯂꯣꯏꯁꯟꯅ ꯂꯩꯔꯝꯃꯤꯁꯤ ꯌꯦꯡꯉꯨꯅꯦ ꯀꯩꯒꯤꯅꯣ ꯁꯤꯕꯣ ꯊꯣꯏꯅꯥꯎ ꯉꯛꯆꯥꯅꯅ ꯀꯩꯅꯣ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯍꯥꯏꯁꯤ ꯏꯇꯥ ꯊꯥꯔꯤꯛꯅ ꯉꯁꯤꯗꯤꯅꯤ ꯏꯆꯥꯁꯥ ꯑꯩꯈꯣꯏ ꯊꯣꯏꯅꯥꯎꯁꯦ ꯁꯪꯂꯔꯣꯏ ꯅꯣꯏ ꯆꯠꯊꯣꯛꯂꯨꯔꯣꯀꯣ ꯁꯅꯥꯅ ꯏꯅꯦ ꯅꯤꯡꯊꯧꯅ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯂꯥꯛꯇ꯭ꯔꯗꯤ ꯆꯩꯔꯥꯛ ꯄꯤꯅꯤ ꯍꯥꯏꯕꯅꯤ ꯊꯣꯏꯅꯥꯎꯅ ꯀꯩꯅꯣ ꯀꯩ ꯃꯇꯥꯡꯒꯤ ꯋꯥꯔꯤꯅꯣ ꯑꯩꯉꯣꯟꯗ ꯑꯝꯇ ꯈꯪꯍꯜꯂꯣ ꯕꯦꯝꯃ ꯅꯪ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ ꯃꯨꯕꯤꯇꯣꯟ ꯅꯣꯏꯁꯨ ꯆꯠꯂꯨꯔꯣꯀꯣ ꯑꯩꯈꯣꯏ ꯊꯣꯏꯅꯥꯎ ꯂꯥꯛꯑꯔꯣꯏ ꯏꯅꯦ ꯑꯩꯈꯣꯏ ꯈꯛ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯔꯣꯏꯌꯦ ꯉꯥꯏꯍꯥꯛ ꯐꯠ ꯆꯠꯂꯨꯔꯒ ꯊꯨꯅ ꯍꯜꯂꯛꯃꯤꯟꯅꯒꯦ ꯀꯨꯏꯔꯣꯏꯌꯦ 이비에머세 라아로이 하면 나트로 ጸ 나코이 ጸ 사나나 이냐 ngasi ꯆꯠꯂꯨꯗ꯭ꯔꯕꯗꯤ ꯏꯅꯦ ꯍꯣꯏ ꯑꯋꯥꯐꯝꯗ ꯇꯥꯅꯤ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯁꯪ ꯀꯅꯥꯁꯨ ꯊꯣꯛꯂꯛꯑꯣꯏ ꯁꯅꯥ ꯃꯗꯨꯗ ꯊꯣꯛꯄ ꯑꯐ ꯐꯠꯇ ꯄꯨꯝꯕ ꯑꯩꯅ ꯃꯥꯌꯣꯛꯅꯒꯅꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯗꯅꯦ ꯃꯃꯥ ꯑꯩꯅ ꯏꯆꯥꯕꯨ ꯀꯩꯗꯧꯅꯨꯡꯗ ꯁꯔꯨꯛ ꯌꯥꯍꯜꯂꯣꯏ ꯅꯈꯣꯏ ꯆꯠꯈ꯭ꯔꯣ ꯏꯃꯥ ꯉꯁꯤꯒꯤ ꯏꯃꯥꯒꯤ ꯃꯇꯧꯁꯦ ꯅꯆꯥꯗ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯍꯟꯕꯤꯌꯨ 이마기 비에마 마도 하이버기 마땀수 라키니 이마 이사다네 와팜 시아이베 야지 파리 사나 무비돈 나코이니 쌀루로 사나 아마디 무비돈수 가리수 와마카 따방감나 윰 아두다기 토락레 마코이니기 와칼다수 와항 아마디 두막 항드는 레이라바니 마타니 둔 사크람 마뚱 토이나우 마마도 온신두다 이마 아이기 팜다 로드나 탐리 와리도 아이부수 강한비요 랑떡나라부 와칼세 이마나 묵다디 kok한비요 이마기 베마 마두 하이버기 마땀 나트리 농마 소이드나 이사다 하이가니 이마 아이 ngasi디 강닝문을 랑떡나리 이마나 하이드르바디 나사기 와칼세 아두막 붕방나두 레이라니
ꯐꯔꯦ ꯏꯃꯥ ꯉꯁꯤꯗꯤ ꯏꯆꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯍꯥꯏꯔꯒꯦ ꯑꯗꯨꯕꯨ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯏꯃꯥ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯈꯪꯗꯕꯅꯤ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯃꯤꯐꯠꯇ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯈꯥꯗ ꯅꯄꯥꯗꯣ ꯂꯥꯟꯃꯤ ꯑꯣꯏꯗꯨꯅ ꯀꯣꯅꯨꯡꯗ ꯂꯩꯔꯝꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯄꯥꯅ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯁꯤꯒ ꯂꯥꯟꯊꯦꯡꯅ ꯃꯇꯝ ꯑꯗꯨꯗ ꯁꯣꯜꯂꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯃꯕꯨ ꯃꯤꯅꯨꯡꯁꯤ ꯑꯃꯒ ꯂꯣꯏꯅꯅ ꯅꯄꯥꯗ ꯀꯟꯕꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯁꯣꯛꯅꯈꯤꯕ ꯂꯥꯟ ꯑꯗꯨꯗ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯑꯍꯜ ꯑꯉꯥꯡ ꯑꯃꯗ ꯈꯥꯛꯇꯅ ꯇꯨꯝꯅ ꯍꯥꯠꯈ꯭ꯔꯕꯅꯤ ꯍꯤꯡꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯑꯍꯜ ꯑꯣꯏꯔꯕꯤ ꯏꯃꯥꯗꯨ ꯈꯛꯇꯅꯤ ꯏꯃꯥꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯄꯨꯛꯆꯦꯜꯁꯨ ꯌꯥꯝꯅ ꯆꯥꯎꯏ ꯌꯥꯝꯅꯁꯨ ꯐꯩ ꯑꯗꯨꯕꯨ ꯈꯪꯍꯧꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯋꯥꯐꯝ ꯑꯗꯨ ꯈꯪꯂꯛꯇꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯂꯒ ꯅꯄꯥꯕꯨꯡꯒꯤ ꯃꯈꯨꯠ ꯃꯈꯣꯡ ꯄꯨꯝꯅꯃꯛ ꯐꯥꯖꯤꯟꯗꯨꯅ ꯅꯤꯡꯊꯧ ꯃꯁꯥꯃꯛꯅ ꯅꯄꯥꯒꯤ ꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯈꯤꯕꯅꯤ ꯀꯅꯥꯅꯁꯨ ꯃꯤꯁꯤꯗꯨꯒꯤ ꯃꯇꯥꯡꯗ ꯈꯪꯗꯅꯕ ꯍꯥꯏꯗꯨꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯍꯜ ꯑꯣꯏꯔꯕꯤ ꯏꯃꯥ ꯃꯥꯕꯨꯁꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇ ꯃꯆꯤꯟ ꯃꯦꯟꯁꯤꯟꯗꯨꯅ ꯃꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯈꯤꯕꯅꯤ ꯑꯩ ꯃꯇꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯨꯔꯕꯗꯤ ꯄꯨꯝꯅꯃꯛ ꯂꯦꯝꯅ ꯃꯥꯡꯂꯒꯅꯤ ꯈꯟꯗꯨꯅ ꯏꯆꯦꯜ ꯑꯁꯤ ꯃꯦꯟꯁꯤꯟꯖꯗꯨꯅ ꯊꯋꯥꯏ ꯆꯥꯛꯅ ꯃꯤꯠꯃꯥꯡꯗ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯂꯣꯟꯅ ꯌꯦꯡꯈꯤꯕꯅꯤ ꯄꯨꯝꯅꯃꯛꯇꯣ ꯉꯁꯤꯁꯨ ꯅꯧꯍꯧꯅ ꯅꯤꯡꯁꯤꯡꯂꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯆꯩ ꯊꯣꯏꯅꯥꯎꯅ ꯏꯃꯥ ꯉꯁꯤꯗꯤ ꯑꯩꯁꯨ ꯈꯪꯂꯦ ꯅꯤꯡꯊꯧꯒꯤ ꯃꯊꯛꯇ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯃꯟ ꯈꯨꯝꯕ ꯉꯝꯅꯕ ꯍꯣꯠꯅꯁꯤ ꯏꯃꯥ ꯃꯇꯝ ꯑꯗꯨꯗ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯕ ꯅꯪꯕꯨꯁꯨ ꯄꯤꯄꯨꯛꯅꯨꯡꯗ ꯅꯥꯎꯄꯨꯔꯤꯕꯅꯤ ꯃꯤꯐꯠꯇ ꯃꯍꯥꯛꯅ ꯅꯄꯥꯕꯨ ꯇꯝꯊꯤꯅ ꯍꯥꯠꯄꯗꯨꯗ ꯎꯅ ꯁꯣꯜꯂꯕꯤ ꯅꯃꯥ ꯑꯩꯅ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯈꯤꯕꯅꯦ ꯏꯃꯥ ꯑꯩ ꯉꯁꯤ ꯅꯤꯡꯊꯧꯗ ꯔꯥꯖꯀꯨꯃꯥꯔꯒꯤ ꯅꯨꯄꯤ ꯈꯟꯕꯗꯨꯗ ꯌꯥꯎꯔꯨꯒꯦ ꯏꯃꯥꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯐꯨꯝꯗꯨꯅ ꯂꯩꯔꯛꯄ ꯃꯩꯆꯥꯛꯇꯣ ꯅꯆꯥꯅ ꯁꯣꯏꯗꯅꯃꯛꯀꯤ ꯀꯣꯛꯍꯟꯒꯅꯤ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯑꯉꯝꯕ ꯊꯧꯅꯥ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯏꯃꯥꯒꯤ ꯈꯣꯝꯂꯥꯡ ꯂꯃꯟ ꯑꯩꯅ ꯁꯣꯏꯗꯅ ꯁꯤꯡꯒꯅꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯁꯥꯎꯅꯤꯡꯂꯕꯁꯨ ꯃꯈꯣꯏꯗ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯗꯨꯒꯅꯤ ꯆꯠꯀꯅꯣ ꯅꯤꯡꯊꯧꯅ ꯄꯤꯅꯤꯡꯕ ꯆꯩꯔꯥꯛ ꯄꯤꯁꯅꯨ ꯏꯃꯥ ꯃꯤꯐꯠꯇꯗꯨꯒꯤ ꯃꯃꯥꯡꯗ ꯏꯆꯥꯕꯨ ꯎꯍꯟꯅꯤꯡꯗꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥ ꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯕꯨꯗꯤ ꯁꯛ ꯈꯪꯕ꯭ꯔꯥ ꯈꯪꯗꯕꯅꯤ ꯑꯩꯈꯣꯏꯅꯗꯃꯛ ꯈꯪꯕꯅꯤ ꯐꯔꯦ ꯏꯃꯥ ꯑꯩꯒꯤꯗꯃꯛ ꯀꯔꯤꯁꯨ ꯃꯤꯄꯥꯏꯕꯤꯒꯅꯨ ꯑꯩꯁꯨ ꯑꯩꯒꯤ ꯑꯉꯝꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯏꯄꯥꯒꯤ ꯂꯃꯟ ꯏꯃꯥꯒꯤ ꯈꯣꯝꯂꯥꯡ ꯂꯃꯟ ꯅꯆꯥ ꯑꯩꯅ ꯁꯣꯏꯗꯅ ꯁꯤꯡꯒꯅꯤ ꯏꯃꯥ ꯑꯋꯥꯕ ꯋꯥꯈꯜ ꯄꯨꯝꯕ ꯀꯥꯎꯊꯣꯛꯈ꯭ꯔꯣ 이마기 부르마 폴람 뿜바 나사기 꼭탁도 당근비로 나사도 부스러게 이마기 베마 이마 작사두나 누가 해도 못하비로 나사사 ጸ루키기 아시 하이두나 미얌 틸리브 마락 아두다 토이나우수 장실럭두나 역실람이 미양기 마망 이탕탕나 닝ꯊꯧ ꯂꯩꯉꯥꯛꯄ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯅꯣꯡꯖꯟ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯂꯦꯞꯂꯤ ꯊꯣꯏꯅꯥꯎꯅ ꯂꯥꯛꯄꯗ ꯅꯨꯄꯤ ꯈꯔꯗꯤ ꯈꯟꯇꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯔꯥꯖꯀꯨꯃꯥꯔ ꯅꯣꯡꯖꯟꯅ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯍꯨꯝ ꯑꯃꯁꯨ ꯈꯜꯂꯝꯃꯤ ꯀꯔꯝ ꯆꯥꯎꯕ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯆꯥꯗꯨꯁꯨ ꯃꯄꯥꯒꯤ ꯏ ꯑꯣꯏꯕꯅ ꯑꯍꯦꯟꯕ ꯃꯇꯧ ꯑꯗꯨꯃꯛ ꯂꯧꯏ ꯅꯨꯄꯤ ꯑꯍꯨꯝ ꯈꯜꯂꯕꯗꯨ ꯐꯥꯎꯕ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯃꯥꯒꯤ ꯇꯥꯂꯣꯏ ꯈꯜꯂꯤ ꯑꯁꯨꯝ ꯈꯜꯂꯛꯄꯅ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯊꯣꯏꯅꯥꯎ ꯃꯥꯕꯨꯁꯨ ꯔꯥꯖꯀꯨꯃꯥꯔꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯈꯟꯕꯗꯨꯗ ꯌꯥꯎꯔꯝꯃꯤ ꯂꯩꯉꯥꯛꯄꯅ ꯏꯆꯥꯅ ꯄꯥꯝꯂꯦ ꯍꯥꯏꯗꯨꯅ ꯈꯜꯂꯕꯅꯤꯅ ꯑꯍꯨꯝ ꯑꯣꯏꯒꯦꯔꯥ ꯃꯔꯤ ꯑꯣꯏꯒꯦꯔꯥ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯄꯨꯝꯅꯃꯛ ꯏꯆꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯂꯣꯏꯅ ꯂꯧꯁꯤꯟꯒꯅꯤ ꯃꯁꯥꯒꯤ ꯇꯨꯡꯗ ꯂꯣꯟꯅ ꯏꯅꯖꯔꯛꯄ ꯊꯥꯔꯤꯛ ꯃꯥꯗꯤ ꯃꯁꯥꯒꯤꯗꯃꯛ ꯊꯋꯥꯏ ꯋꯥꯖꯔꯤ ꯀꯔꯤꯕꯨ ꯊꯣꯛꯂꯤꯒꯕ ꯈꯟꯗꯨꯅ ꯃꯤꯄꯥꯏꯖꯔꯤ ꯑꯁꯨꯝꯅ ꯀꯣꯅꯨꯡꯗ ꯅꯨꯄꯤ ꯃꯔꯤꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤ ꯃꯈꯣꯏꯁꯨ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯗ ꯔꯥꯖꯀꯨꯃꯥꯔ ꯅꯣꯡꯖꯟ ꯑꯃꯗꯤ ꯅꯨꯄꯤ ꯃꯔꯤꯗꯨ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅꯗꯤ ꯅꯤꯡꯊꯧꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯌꯥꯅꯤꯡꯗꯦ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯃꯥꯒꯤ ꯃꯐꯝꯗ ꯀꯔꯤꯗꯤ ꯍꯥꯏꯔꯨꯒꯅꯤ ꯑꯁꯨꯝꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯇꯧꯔꯤꯕ ꯊꯧꯔꯝ ꯄꯨꯝꯕ ꯂꯣꯏꯈ꯭ꯔꯦ ꯅꯤꯡꯊꯧ ꯃꯥꯁꯨ
ꯃꯁꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯨꯅ ꯊꯛꯄ ꯆꯥꯕ ꯀꯌꯥ ꯇꯧꯕꯅ ꯃꯁꯥꯗꯨ ꯅꯤꯁꯥ ꯋꯥꯡꯂꯗꯨꯅ ꯅꯤꯡꯊꯧ ꯃꯥꯒꯤ ꯀꯥꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯊꯣꯏꯅꯥꯎ ꯃꯥꯅ ꯑꯆꯤꯛꯄ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯅꯤꯡꯊꯧꯒꯤ ꯀꯥꯗꯨ ꯆꯪꯂꯛꯏ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯇꯨꯝꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯊꯣꯏꯅꯥꯎ ꯃꯆꯤꯟꯗꯨ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ ꯅꯣꯛꯂꯗꯨꯅ ꯏꯄꯥꯕꯨ ꯃꯁꯛ ꯐꯥꯎꯕ ꯈꯪꯍꯟꯕꯤꯔꯝꯗ꯭ꯔꯕ, ꯈꯥꯡꯃꯨꯊꯛꯇ ꯍꯤꯡꯊꯇꯠꯄꯤꯈ꯭ꯔꯕ ꯏꯄꯥꯗꯨꯒꯤ ꯂꯃꯟ ꯉꯁꯤꯗꯤ इखुद असिद पेन सिगलगे असी हाइदुना मखुद थांसांग अमा पाइदुना निंथौ तमना संगसिलै अदुबु लापना कादु तमना खोंथांग मखोल अमा तारकलिबदु हाइफेट तारदुना थोइनाव खोंलै थुना थंगनबा कादु संगसिनदुना लोटलगा लैख्रे चंगलक्लिबदु महारानी लांगलेन ओइदु लैरमी तंजादुदा थोइनाव थोकलुबा यारोइदबना मफम अदुदा अदुमक लैरमी तुमदो लैरिबा निंथौ अदुदा लांगलेन यिंगजदुना हाइसै अैगी फमदा सासी अमोंको इंगना पोथारिबा नंगसे कना अमगी मफमददि साइंगसाबा नोंसागुमना कयादा पच्चिबा पुमनमक असिगा हरकफमदे मिफत्ता नंगनिको कयादा फना हरकिबनु इसादो अदुबु नंगना सिनबा लालों कयाना नंगी लमजत अदुदा चिंगसिनबु होनरी अैना कयाम हाइजखिबना फमदा अदुबु नंगना खनबना चुमले खन्ना फिरेप असे नंगना लौखिबनिको मतुंग ताना नंगना ताइबंग असि लैरबदि हेनी हेना फत्तबा लेबाक हाइबदो ओइरक्लानी नंगना फत्तबा लंबीदा चिंगसिलमलिबा नचासे अैना सेमदोकनी लेबाक मियामगी थमोइदा निंथौगी सगैबु की हंगोइबसे इसा नोंग्रनगी हक्तक्तदि पुमनमक कोखनगनी असी हाइदुना निंथौ माबु खौरि मेतुना हातलगे खन्ना मखुद अदु निंथौ तमना संगसिली थोइना वरी अदु तुमिना सुम तारंबनी अदुबु मखुद पेना मपागी लमन सिंगी खनखिबा थोइनाव संगसिलक्तुना गाइखोइमा लांगलेन थोइनावदा फट येंखलक्तुना मफम असिदा कैदौरिबनो इमा नचा इमादा करिगुमा खरा हाइसकी हाइनरिबसिंग अदुदा निंथौदु मिकप थोक्लै वारीदि कैसु ताहुरुबा नते अदुबु थोइनाव खोगाप अमत्ता मसि लेंबा ngamहौदे hey करिनो मफम असिदा नंग कैदौरिबनो नंग कनानो इनिंथौ नमौनि मासे कैदौबिरगे मसक खंबिद्रबरो कैदौरिबनो सिदा इमौ असिगिदमक मनेम अइना सनागी लिखफांग अमतंग सिबिगेना तौबनी अतै मौसिंग उरबदि नुंगाइरोइ खंदुना मफम असिदा पुरक्लिबनी लेंगाकपा थोइनावदा मिचिना याम हंगोइब मौंगदा येंगी लांगलेनसु उरिबनी मपुरोइबगी मतौदो फरे लोइरबदी थोक्रो अई पोथागे अदुदि इनिंथौ इमौसे मागी गात खंगलमखिरोइ अमुक्ता ताकपिरुखिगे मनाइ मसेन मयाम अमा लैरिबनी मनाइना तौगदबा मथौबु मागी महारानी तौबदुदा लेंगाकपा चिंगनबा खरदि फावे लांगलेन थोइनावगा पुन्ना थोंगलक्तुना कोनुंगी ममांगलोमदा लैरिबा लैकोल अदुदा थोइनावबु पुसिल्ली इबेमा हायो नंगना हाइनिंगलिबदु करिनो इमा इमाना थमोइ सांगना हाइकि वाइ पुंबा नमौ ताजहौइ मतम कुइनदगी अैगी इमाना थानुंगदो ओमदुना थमलबा मिसांगनो मचाइगोदा थेंगना पाउदमबिरे अैगी फमदसो इपा मसक खंगदबा हाइबदो ओइहनबिखिबा अदुदसु नतना इमाबुसो करिसु लैतना खनबिदुना ए इसेलसिना फाउबा पनबा ngamchi अैगी इपासु मसक उसबा फंगनबिखिदबनी खमकनुसे नंगना पामलिबसे करिनो हायो अैगी इखुदमकना निंथौ माबु हातुना इपा इपागी लमन सिंगबा पामे इमा नसाइदगी लोना इनरक्तुना वरी ताहरिबा लेंगाकपा महारानीगी वरीदि ताहौद्रदुना थोइनाव मागी वाहैतबु ताहौबा महाक मागी कादा लाक्तुना वखल मवन मवन कयाम खली करी कैसु लैतबि माना एबु हातकनि हाइजबु सारी फै नोंग माना ngalakpदा एना कैदौइ हाइबदो ममित थिटना येंगो असी हाइदुना निंथौदु तुमथबा यादा अहिंगदु हौख्रे नोंगालबदा निंथौदु ngana हौगतुना निंथौ दरबार अदुदा फमदुना वखल कयाम खली अदुगा मागी मनाइदा असुम हाइरई hey कना कना लै मनाय मना
ꯏꯅꯤꯡꯊꯧ ꯅꯅꯥꯏꯗ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯃꯧ ꯃꯔꯤ ꯁꯨꯕꯤꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯥꯒꯤ ꯃꯃꯥꯗꯣ ꯄꯨꯗꯨ ꯂꯥꯛꯑꯣ ꯊꯤꯜꯂꯕꯅꯤ, ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯧꯗꯣ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯄꯨꯁꯤꯜꯂꯛꯑꯣ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯥꯎꯕꯨ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯄꯨꯗꯨꯅ ꯆꯪꯂꯛꯏ, ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯂꯦꯞꯍꯜꯂꯔꯦ꯫ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ ꯏꯄꯥ ꯅꯤꯡꯊꯧ? ꯊꯣꯏꯅꯥꯎꯒꯤ ꯋꯥꯈꯜꯗ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ ꯋꯥꯔꯤ ꯄꯨꯝꯕ ꯅꯤꯡꯊꯧꯗ ꯇꯝꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤꯗꯤ ꯈꯟꯖꯔꯤ꯫ ꯅꯪꯒꯤ ꯅꯃꯥꯗꯣ ꯃꯐꯝ ꯑꯁꯤꯗ ꯀꯧꯗꯨꯅ ꯉꯥꯏꯁꯦꯟ ꯆꯥꯛ ꯆꯔꯥ ꯑꯃꯇ ꯆꯥꯁꯦ ꯍꯥꯏꯗꯨꯅ ꯀꯧꯍꯟꯈ꯭ꯔꯦ꯫ ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯏꯆꯦꯍꯣꯏꯒꯤ ꯏꯃꯥꯍꯣꯏꯁꯨ ꯌꯥꯎꯒꯗ꯭ꯔꯥ ꯏꯄꯥ ꯅꯤꯡꯊꯧ? ꯌꯥꯎꯔꯣꯏ, ꯅꯪꯒꯤ ꯅꯃꯥꯗꯨ ꯈꯛꯇꯅꯤ꯫ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯒ ꯉꯥꯡꯂꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯊꯤꯅ ꯉꯥꯡꯂꯛꯄ ꯅꯠꯇ꯭ꯔꯕꯁꯨ ꯈꯔ ꯃꯈꯩꯗꯤ ꯐꯖꯕ ꯋꯥꯠꯂꯤ꯫ ꯑꯃꯨꯛꯀꯁꯨ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯗꯨ ꯅꯪꯕꯨ ꯀꯣꯅꯨꯡꯁꯤ ꯂꯩꯕꯁꯤꯕꯨ ꯍꯔꯥꯎꯕ꯭ꯔꯅꯦ? ꯍꯔꯥꯎꯗꯦ꯫ ꯑꯩꯒꯤ ꯏꯃꯥꯗꯨꯒ ꯂꯥꯏꯔꯈꯥꯡꯄꯣꯛꯇ ꯆꯔꯥꯅ ꯃꯆꯥꯗꯨ ꯂꯩꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ꯫ ꯏꯃꯥꯒ ꯂꯥꯞꯅꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯗꯤ ꯀꯩꯁꯨꯝꯁꯪꯗ ꯅꯃꯥꯅꯆꯥ ꯂꯩꯔꯒꯦꯔꯣ? ꯆꯔꯥꯅꯥꯝꯃ ꯆꯥꯔꯒ ꯅꯌꯨꯝꯗꯨꯗꯤ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯁꯦꯒꯥꯏꯔꯝꯒꯅꯤ꯫ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗꯤ ꯆꯦꯛꯄꯜꯅ ꯋꯥꯡꯅ ꯈꯥꯗꯨꯅ ꯂꯩꯕꯅꯤ꯫ ꯂꯩꯕꯥꯛ ꯂꯩꯉꯣꯏ ꯑꯃꯠꯇꯁꯨ ꯎꯔꯣꯏ꯫ ꯊꯕꯛ ꯑꯃꯇ ꯁꯨꯗꯅ ꯅꯨꯡꯉꯥꯏꯅ ꯂꯦꯝꯅ ꯆꯥꯗꯣꯏꯅꯤ꯫ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯋꯥꯉꯥꯡ ꯂꯥꯏꯔꯔꯕꯁꯨ ꯊꯣꯏꯅꯥꯎ ꯃꯄꯨꯟꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯑꯗꯨꯝꯅ ꯎꯁꯤꯠꯇꯅ ꯉꯥꯡꯂꯛꯇ꯭ꯔꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯄꯤ ꯃꯄꯥꯅ ꯍꯥꯏꯕꯗ ꯃꯇꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯣꯝꯒꯤ ꯋꯥꯉꯥꯡꯗꯣ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯌꯦꯡꯅꯔꯕꯗꯤ ꯑꯗꯣꯝꯒꯤ ꯅꯇꯧꯗꯣ ꯆꯍꯤ 10 ꯐꯥꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯃꯅꯁꯨ ꯍꯦꯟꯅ ꯃꯒꯨꯟ ꯋꯥꯡꯉꯤ꯫ ꯅꯃꯧ ꯑꯃ ꯑꯣꯏꯅ ꯂꯩꯔꯁꯤ ꯐꯥꯎꯕ ꯍꯟꯊꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕꯤꯔꯤ꯫ ꯆꯥꯎꯈꯠꯇꯕ ꯄꯤꯇꯠ ꯄꯥꯇꯠꯄ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯂꯕꯁꯨ ꯃꯤ ꯑꯃꯗ ꯀꯔꯤ ꯋꯥꯉꯥꯡ ꯉꯥꯡꯒꯅꯤ, ꯀꯔꯤ ꯊꯧꯒꯜꯂꯣꯟ ꯎꯠꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯂꯥꯏꯔꯕꯤ ꯏꯃꯥꯗꯨꯅ ꯇꯥꯛꯄꯤꯔꯛꯏ꯫ ꯐꯖꯅ ꯉꯥꯡꯗꯨꯅ ꯌꯦꯡꯒꯦ ꯈꯟꯕꯅꯤ, ꯅꯪ ꯃꯤ ꯃꯁꯛ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ꯫ ꯅꯪꯁꯨ ꯀꯩꯁꯨꯝꯁꯪꯗ ꯅꯃꯥꯗꯨꯒ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯣꯅꯦꯀꯣ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯃꯃꯥ ꯃꯥꯕꯨꯁꯨ ꯄꯨꯗꯨꯅ ꯆꯪꯂꯛꯏ ꯃꯅꯥꯏꯁꯤꯡꯗꯨꯅ꯫ ꯊꯥꯔꯤꯛꯅ ꯏꯕꯦꯝꯃ, ꯂꯩꯉꯥꯛꯄꯅ ꯑꯣ ꯂꯥꯛꯂꯦꯗꯅ꯫ ꯅꯆꯥꯅꯨꯄꯤꯅ ꯍꯥꯏꯕꯗ ꯅꯃꯥꯅꯆꯥ ꯆꯔꯥꯅꯥꯝꯃ ꯆꯥꯔꯒ ꯂꯩꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯍꯥꯏꯔꯤꯅꯦ꯫ ꯑꯗꯨꯅ ꯑꯩꯅ ꯅꯅꯤꯡ ꯊꯨꯡꯖꯅꯕ ꯀꯩꯁꯨꯝꯁꯪꯁꯤꯗ ꯅꯨꯡꯉꯥꯏꯅ ꯅꯃꯥꯅꯆꯥ ꯆꯔꯥꯅꯥꯝꯃ ꯆꯥꯔꯒ ꯂꯩꯌꯣꯅ ꯍꯥꯏꯔꯤꯌꯦ꯫ ꯅꯪꯁꯨ ꯌꯥꯖꯔꯕ꯭ꯔꯣ? ꯊꯥꯔꯤꯛꯅ ꯃꯄꯤ ꯃꯄꯥ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯛ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯕꯨ ꯇꯨꯃꯤꯠ ꯀꯥꯡ ꯑꯣꯏꯅ ꯎꯕ ꯅꯪꯗꯤ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯖꯅꯤꯡꯗꯦ꯫ ꯅꯪꯅ ꯑꯉꯝꯕꯅꯤ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯏꯃꯥ ꯏꯆꯥꯒꯤ ꯏꯊꯛꯇ ꯇꯧꯅꯤꯡꯕ ꯇꯧꯈꯤꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯉꯛꯆꯥꯎ ꯊꯦꯛꯂꯤꯕꯅ ꯄꯨꯟꯁꯤꯗꯣ ꯀꯩꯁꯨ ꯂꯩꯇꯕ ꯏꯃꯥ ꯏꯆꯥꯒꯤ ꯈꯨꯠꯇ ꯄꯨꯟꯁꯤ ꯂꯣꯝꯗꯅꯕ ꯂꯥꯏꯅꯤꯀꯣ꯫ ꯂꯩꯉꯥꯛꯄ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯌꯥꯔꯦ ꯌꯥꯔꯦ, ꯉꯥꯡꯅꯤꯡꯕ ꯈꯔ ꯉꯥꯡꯍꯜꯂꯕꯅꯤꯅ ꯅꯈꯣꯏꯅ ꯄꯥꯝꯖꯕ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗꯅꯦ ꯑꯍꯩ ꯃꯈꯣꯏꯁꯨ ꯄꯨꯁꯤꯟꯕꯤꯈ꯭ꯔꯣ ꯀꯩꯁꯨꯝꯁꯪꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯃꯃꯥ ꯃꯆꯥꯕꯨ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗ ꯄꯨꯔꯛꯇꯨꯅ ꯊꯝꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯔꯥꯖꯀꯨꯃꯥꯔ ꯅꯣꯡꯗ꯭ꯔꯦꯟ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯂꯥꯡꯂꯦꯟ ꯃꯥꯅ ꯄꯨꯝꯅꯃꯛ ꯐꯥꯊꯗꯨꯅ ꯊꯝꯕꯅꯤ꯫ ꯃꯆꯥ ꯃꯥꯕꯨꯗꯤ ꯃꯃꯥꯒꯤ ꯏ ꯂꯧꯕꯅ ꯑꯗꯨꯝꯕ ꯊꯕꯛꯇꯨ ꯀꯌꯥ ꯄꯥꯝꯖꯗꯦ꯫ ꯑꯗꯨꯒ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯤꯜꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯃꯄꯥꯒꯤ ꯏ ꯂꯧꯕꯅ ꯃꯃꯤꯠ ꯌꯥꯝꯂꯨꯕꯒꯤ ꯈꯟꯈꯤꯕꯅꯤ꯫ ꯃꯗꯨ ꯃꯃꯥ ꯃꯍꯥꯔꯥꯅꯤꯒꯤ ꯑꯄꯥꯝꯕꯗꯤ ꯅꯠꯇꯦ꯫ ꯅꯨꯃꯤꯠ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯃꯥ ꯃꯆꯥꯅ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯜꯂꯛꯄ꯫ ꯅꯨꯃꯤꯠꯇꯨ ꯊꯦꯡꯂꯕ ꯑꯍꯤꯡ ꯀꯩꯁꯨꯝꯁꯪꯒꯤ ꯀꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯂꯛꯄ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯅ ꯂꯩꯔꯤꯕ ꯇꯥꯟꯖꯥꯅꯤ꯫ ꯂꯥꯡꯂꯦꯟꯅ ꯏꯕꯦꯝꯃ ꯊꯣꯏꯅꯥꯎ, ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯜ ꯌꯥꯝꯅ ꯊꯣꯛꯀꯅꯨ꯫ ꯑꯩ ꯅꯪꯒꯤ ꯑꯋꯥꯕ ꯃꯩꯁꯥꯛ ꯄꯨꯝꯅꯃꯛ ꯈꯪꯉꯤ꯫ ꯅꯪꯒꯤ ꯅꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ꯫ ꯏꯄꯨꯔꯣꯏꯕ ꯑꯣꯏꯔꯕꯁꯨ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯍꯤꯛ ꯑꯣꯏꯗꯨ ꯂꯩꯕꯁꯦ ꯑꯩ ꯄꯥꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯅꯪꯅ ꯅꯪꯒꯤ ꯄꯥꯕꯨꯡꯒꯤ ꯂꯃꯟ ꯑꯗꯣ ꯅꯈꯨꯠ ꯑꯗꯨꯃꯛꯅ ꯁꯤꯡꯕ ꯉꯝꯕ ꯑꯣꯏꯖꯔꯣ꯫ ꯏꯃꯥ ꯂꯥꯛꯑꯣ, ꯇꯥꯡꯂꯧ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯄꯥꯡꯊꯣꯛꯆꯔꯣ꯫ ꯍꯥꯠꯀꯅꯤ, ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯀꯅꯤ꯫ ꯏꯃꯥꯒꯤ ꯃꯤꯂꯨꯞ ꯏꯔꯥꯡꯒꯤ ꯂꯃꯟꯅꯤ ꯃꯆꯥꯒꯤ ꯈꯨꯠꯁꯤꯗ ꯁꯣꯏꯗꯅ ꯁꯤꯡꯒꯅꯤ꯫ ꯂꯥꯛꯑꯣ ꯏꯕꯦꯝꯃ, ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯇꯨꯝꯊꯅꯛꯇ꯭ꯔꯤꯉꯩꯁꯤꯗ꯫ ꯊꯣꯏꯅꯥꯎ ꯂꯥꯡꯂꯦꯟꯒ ꯄꯨꯟꯅ ꯅꯤꯡꯊꯧꯅ ꯇꯨꯝꯂꯤꯕ ꯀꯥꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯂꯥꯡꯂꯦꯟ ꯃꯈꯨꯠꯇꯨꯅ ꯊꯥꯡ ꯑꯃ ꯊꯣꯏꯅꯥꯎꯗ ꯄꯤꯔꯒ
Mitta milu pirang masu ihausana thoinauda yenglaga thang aduna thilu haibagi ingit piraduna mamittuna mapuroibabu nungsini yengzari. Thoinau adugum phattaba thabak adu hana taraktabana makhut aduna mi amabu thangna thinduna hatpa haibadu hektamak ngamdre. Makhut anina thang adu sejet paisingduna mamagi thawai warabu sakpam adu ningsinglaga pendaba wakhal mayam adu thamoida mathang mathang pharakladuna ningthau leingakpabu thang aduna thinkiba khanghaude. Langlen mamit chen usinduna phumduna thamlam mapi adusu tamna sintharaklaga thawai pena kapjari. Lengakpa masu thang aduna pukta thumna thinkiba oibana chainaduna ngehak sor holamlaga adumak thawai ga haksanga khainakre. Langlen kapjari karigidi kaploi magi thawai haksang tangkhai oiduna nungsiraba masadu ki mapa oiriba mapuroibabu mafamdagi lapna chakhrabada kanagi nupina kaploi. Pumnamak ningthau mana phatludabana leibak miyambo nungsijabi mana sinba ngaktani. Iningthau pumnamak nangna sinjabaniko. Kasi tawriba pumnamak icha amadi miyam nangi nakhutagi kaningduna tawkibaniko. Nangaybudi warauganuko iningthau. Isana isabu lukrabisingna chalhanjabane. Thoinauna ima Hey, ngasidi imana pining jairak pibiru. Aigi ikut asina mihal tu mangda thawai yaudana tariba mahak ase aina hatmani ba aibu swal ai sirabasi yare. imagi bema nangi dara lekte masana tausabagi mai masana phangjabani nang kaisu khangano law ima nangi imagi nakta thingi law. Ima ining thogi haksaga sina kamdogani Ipuroibagi aroiba mikup asina magi thawai yaujaba haksaga sibu sena jatuna ahiga sidi lelagi nongma nagalaga tholakpa afabata pumba aina pugani. Thoinau langlengi matauda nungaitabadi phaujai. Thoinaubu mafam aduda amuk thinbiramlaga thongi poron adubu chena lonsilamduna maharani mahak chatkre. Thoinau mama tharikta pakhat miyeng amana yengi. Mama masa hing adu tumthaba yadre. Nongalaga karibu thoklaga bakhanduna wakhal adu leita jade. Matamadi kana sungairamdabana nongalakli. Mathakta pikna phatliba ahubadudagi kaisumsang manungda korong magi thaktorakpa masek mangan aduna sanglakpada nongale khangladuna mama masani du hena pakhalai. Mahai ningthau du si du leiramle haina mayam du koisen chenari. Marang tongna marak aduda tupak tasinduna mama masadu kaisumsang manungda leiri. Kanamtana mihatpadu puthokpa ngamkhidri numit khara saujingkre. Nongmadi maharani adu mama masan leiriba ka adugi thongdu hangdoraktuna asum hairai. Namana sagi bandi oibagi matam loire. Haujikti isa du panongdrena ningthau pham paire. Laoi bema nangbuso maharani phamthol haplagi. Lao inama lao isa singi kumai yenglasi awabagi matam loire. Asumna ningthau mana sikrabada lebak adugi miyam amadi asumba pama makhoina lebak adubu khutlingna akitu jungyawda tungaina ingna pan khirami.